Hi everyone, welcome back to my channel. ꯑꯩꯒꯤ ꯃꯤꯡ Akham ꯇꯥꯗꯦꯕꯤ ꯀꯧꯖꯩ. ꯉꯁꯤ ꯑꯩꯅ ꯎꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯗꯤ ꯆꯤꯅꯤꯒꯤ ꯐꯦꯁ ꯁ꯭ꯀ꯭ꯔꯕ ꯁꯦꯝꯃꯒ ꯃꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯒꯗꯧꯔꯤꯕꯅꯤ. ꯑꯍꯥꯟꯕꯗ ꯆꯤꯅꯤ ꯆꯥꯃꯁ ꯑꯃ ꯂꯧꯕꯤꯔꯕ ꯃꯇꯨꯡꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯄꯤꯔꯣ. ꯇꯪꯈꯥꯏ ꯈꯥꯏꯔꯤꯕꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯂꯧꯕꯤꯔꯣ. ꯁ꯭ꯀ꯭ꯔꯕ ꯑꯁꯤ ꯇꯩꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯥꯏ ꯍꯥꯟꯅ ꯇꯥꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯌꯥꯝ ꯀꯟꯅ ꯀꯪꯗ꯭ꯔꯤꯉꯩꯗ ꯈꯔ ꯆꯣꯠꯂꯤ ꯇꯧꯔꯤꯉꯩꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯒꯗꯧꯔꯤꯕꯅꯤ. ꯆꯤꯅꯤꯁꯦ ꯃꯥꯏꯗ ꯁ꯭ꯀ꯭ꯔꯕ ꯇꯧꯕꯗ ꯀꯥꯟꯅꯕ ꯄꯤꯕꯤꯕꯇ ꯅꯠꯇꯅ ꯃꯉꯣꯟꯗ ꯁ꯭ꯀꯤꯟꯕꯨ ꯃꯣꯏꯆꯔ ꯇꯧꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯌꯥꯎꯏ. ꯑꯃꯁꯨꯡ ꯆꯤꯅꯤ ꯁ꯭ꯀ꯭ꯔꯕ ꯇꯧꯕꯗ ꯃꯥꯏꯒꯤ ꯗꯦꯠ ꯁ꯭ꯀꯤꯟ ꯂꯧꯊꯣꯛꯄꯤꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ. ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯁꯨ ꯁ꯭ꯀꯤꯟꯕꯨ ꯊꯣꯠꯍꯟꯕ ꯑꯃꯗꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯎꯟꯁꯥ ꯈꯨꯏꯖꯤꯜꯂꯛꯀꯗꯕ ꯂꯩꯔꯝꯂꯕꯁꯨ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕꯒꯤ ꯃꯇꯦꯡ ꯄꯥꯡꯏ. ꯑꯗꯨꯒ ꯐꯦꯁ ꯁ꯭ꯀ꯭ꯔꯕ ꯑꯗꯨ ꯃꯤꯅꯤꯠ 5-10ꯃꯨꯛ ꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯏꯕꯗꯤ ꯃꯤꯠꯈꯥ, ꯈꯖꯥꯏ, ꯈꯗꯥꯡ, ꯅꯥꯇꯣꯟ, ꯂꯥꯏꯕꯛꯇ ꯐꯖꯅ ꯇꯞꯂꯞꯅ ꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯥꯖ ꯇꯧꯕꯤꯔꯣ. ꯐꯦꯁ ꯁ꯭ꯀ꯭ꯔꯕ ꯑꯗꯨ ꯐꯖꯅ ꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯥꯖ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯆꯝꯕꯅ ꯃꯥꯏ ꯑꯗꯨ ꯇꯥꯊꯣꯛꯄꯤꯔꯒ ꯑꯀꯪꯕ ꯇꯥꯋꯦꯜ ꯅꯠꯇ꯭ꯔꯒ ꯐꯗꯤ ꯑꯃꯅ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯒ ꯃꯥꯏ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯪꯗ꯭ꯔꯤꯉꯩ ꯈꯔ ꯋꯥꯎꯔꯤ ꯀꯪꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒ ꯆꯥꯟꯅꯖꯕ ꯃꯣꯏꯆꯔꯥꯏꯖꯔ ꯑꯃꯍꯦꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ. ꯃꯥꯏ ꯇꯥꯔꯒ ꯃꯣꯏꯆꯔꯥꯏꯖꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯀ꯭ꯔꯕ ꯇꯧꯔꯨꯕꯒꯤ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯠꯇꯣꯛꯏ. ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯕꯥꯏ.